New Year the Kuki singna assault rifle sing kap khibagi viral video na PR gi wahan thok le handre hana phongdora khrei bye bye amadi New Year ani gi lona ba hingda kangpok pigi mapam amada oiramgani hana thajanari ba Kuki londa wangang la duna mioi kharana assault rifle AK-47 na chingba apaba makhal gi khulai sing paiduna nongthakta nomai kap khibagi video sing social media da viral oidiba sina hawjik Manipur thamliba president rule PR asigi wahan thok leitre hana tongan ba social media platform singda miyamna comment pirak lemnadre numit aduda thagalakiba nomai kapagi footage sing aduda nupi kharana Kuki londa wangang laduna makota khulai paire habigi matagum aphau sana lepkhiba amadi nupi kharana su Kuki londa wangang duna harau tayambagi moongda New Year celebration pangthokpagi mami sauna tari haiba visual dagi phangba input singge matung inadi naha sing nomai kapkhiba du kangpokpigi jaga amadagi ni haina thajanare adubo hauju phawba official oina confirmation tawbudi leitre amade nomai kapada senarba miyosing adugi sabsaba maming matha su mari lenaba law enforcement agencies singna phaduna action lobu su thengnadre nomai kapagi thong si tongan ba social media platform da viral oiduna sandokle masigi mathakta Manipur si hauze irang mayak nariba state ama oibana law enforcement agencies singna conflict management tawbada soba loophole amani haibasu miyamna comment pinare aduga irang namthanabagi pandam da government Kuki lalharup singa suspension of operation su framework sing sign tawnaduna nomai kapa amadi irang thohan ba thingnabagi pandamda laukhatkiba khongthang asibu nakalamana thausadabagum uri yamna ngakliba the Ministry of Home Affairs Government of India na irang asida khulai paiba Kuki sing senai haiba mayak sengna khanglaba phawda mamang sahi gi September 15 da Kuki gi apex body oidiba lalhalup ani Kuki National Organization KNO amadi United People's Front UPF ki makhada operate tawriba militant group singi su asi makhata na sangdokhibane masigi matangda coordinating committee on Manipur integrity kokomina akanamo ongda Kuki militant singa tawnariba su ase sangdokpagi mayak to wafam kya phongdokladuna kari maramgidama government democratic process thugaiduna aina yaba mo ongda thambagum narcotic activity singa mari lenaba Kuki militant singa su sangdoklibano haina wahang kya hangduna lakle panba yabadi Kuki militant singa state government ka sign tawnakiba su pek adu Manipur Legislative Assembly ki 2024 ki February hada phamkiba Kuki MLA sing yawbo mi phamaduna su makhata na sanaroi haina resolution pass tawkiba laikre amarom da su sadariba Kuki militant singna Manipur da thokliba irang sida hakthengnana yauksinbagi mami taba amadi irang kya sagatpa sina maram oiraga non Kuki tribal community singdagi tongana leire hariba thadau MP Manipur na Kuki militant singa sign tawnariba su asi pumlo loktokadabani haina lauduna lakle maramdi Kuki militant singa tawnariba su asina thangnana leminariba non Kuki community singna khundariba khulsingda santi purakpadi lairana irang amuka hena thokhanba masoi tahanba political justice puraktana lakle haina sumara siduna laklibane Phase ahum thongna khaidoktuda IDP sing khunda laitanaba thorang paikhanaba poram yakre hairi Center da Manipur gi matang da pangthokiba high level mifam adu da Manipur gi mahut senduna saruk yareba governor amadi official singna thamkiba report adu kupna yenglaba matung Union Home Minister Amit Shah na phongdokkiba da government na IDP singa simakhal ahum thona khaidoktuna phase 9 na resettlement tawnabagi poram sing yatpa loire hana su phongdokhe hareba poram singa siga manungda ahanba phase ki oina IDP singi mayum sing ka hena thugairam da bayum singda hanjil hanba aduga ani suba phase dana PMAYG scheme gi makha da mayum kai sabiba ahum suba phase ki oina tampakta gi singda sen khiba amadi singda gi tampakta selakpa IDP singi mayum sing saphagadaba mafam singda sabiba asini haire Amit Shah na share lawduna Manipur gi hojik oidiba law and order gi matangda review meeting ngara pangthokre Manipur da thamliba president rule ase makha sangthanaba center gi thorang lei haina report na phongdorakle Union Home Minister Amit Shah na mayai tangba lawduna Manipur da hojik oidiba law and order security amadi development gi matangda review mifam ama ngarang Delhi da pangthokpaga loinana lanjenariba sing khunda laita hannabagi matangda su khanakre hairi Nakala the national media ke atopa report amagi matungina mathang tha February 16 da sahi ama pharagadaba Manipur da thamliba president rule ase makha sangthanaba center ki thorang lai haina official amana phongdorakhi hairi ngara Amit Shah na share logduna Manipur gi matang da phamkiba mifam aduga mari lenana national ki tongan ba media house singna phonglakpa report singi matungina Union Home Minister Amit Shah na mayai tangba lauraga pung ani makhai sup na pangthokiba awangba thakki mifam aduda Manipur gi Governor Ajoy Kumar Bala Chief Secretary Dr. Punit Kumar Goel
Security Advisor Kuldip Singh amadi Manipur Police ki DGP Rajib Singh su saruk yakhi haidi Mifam aduda Manipur ki makok thongba official sing na hojik state asigi sing amasung tamda oiriba security ki matangda marik zumba paudong kaya Union Home Minister ki mafamda tamke sahi ahum pharaklaba irang asina maram oiraga lanjenariba sing mahausagong khundalai tanabagi matangda sukumna khanaki haidi panbaya abadi mamang sahi 2025 ki February mapanda matam aduga Chief Minister oiramba N Birena resign tawkraba matungda tha adumaki tang 12 da center na Manipur da president role thamlakhiba ngarang pangthokiba mifam adu Manipur gi oinadi yamna maru oiba mifam amane maramdi mathang tha February 12 da Manipur da thamliba president rule asi sahi ama mapung phaga dawribane masigi matangda popular government ama semho waibasi Manipur gi BJP MLA singi apamba amasu oiribani haina pawsna makhatare district tareta numit marini leichel kungna thagane haina report tawrakle IMD Imphal Center na hairi madudi state asigi tongan ba district sing Imphal East, Imphal West, Bisnupur, Thoubal, Kaksing, Surachandpur amadi Pherzol da lakba numit marini asida laisel kungna thagane hairi report asigi matungina Senapati, Ukhrul, Sandel amasung Technopol district ki oinadi hayeng phawba laisel kungna thagane hairi Nongmai kap thorakpada pikliba angang ama sokpagi thaudokpu yaningdaba phongdoktuna ngasi samusang khulem da miyamna wakan mifam sathakre Anauba sahi lakpagi harauba phongdokpada kap thorakpa nongmai maruna sahi nauriba elangbam thoi gi kokta panbagi thaudokpu yamna kanna yaningdaba phongdokladuna samusang khulem laikai da leiba Brilliant Club ki community hall da ngasi wakan mifam phomkhre ningsingba yai thaudo asi sahi asigi ahoba numit ki nungthil pung mari khara helakpa matamda yumthakta gi paisilakpa maikai khangdaba nongmai maru amana phamungda tumduna leijaba sahi ama makhai khakta ngairibi elangbam thoi gi makokta panbada gi hauze Dulaland da leiba Little Clinic Hospital da laikana duna leide loinana hauze hospital da laikana duna leidiba angang asi 2023 gi May 3 dagi hauna Manipur da thok ngasi phawba satharakliba lal asina maram oiduna jiribam dagi lanjenraktuna chingangbam laikai da leiba arambam ibemsa gi yumgi bara da leiba elangbam thoibagi masa nupini haire thaudo aduga mari leinana phamkhiba wakan mi pham aduga mari leinana samusang khulem laikai maning ima ibel sakwa thorang lupki secretary saugaijam ongbi paradana phongdokhibada harau kumai harau tayamba phongdokpada nomai kapthokpagi hainabi athubu matamda thado loinana sahi hawbagi numita nomai kapthoktuna harau tayamba phongdokpada Phamungda tumduna leijaba pikliba sahi nauriba elangbam thoi gi makokta nongmai maruna pandadagi hauzik hospital da laikana duna leiriba sigi awaba kanana pugane loinana thaudosida senariba mioi adu athu matamda phagatnaba lamdamasta leiriba CSO maira paibi club amadi mari lenaba singna honamina se loinana asiguma thaudo asima khatana su kanagumba mioi amatana tawbiganu haina so appeal tawkhe Social media platform X da natai sadaba content sing lokthoknaba notice issue tawkhre Information and Technology Ministry na social media platform X da natai sadaba content sing lokthoknaba notice issue tawkhre paw kharana hairiba platform asida group AI lana sizinadna natai sadaba content sing semlaga thagatpa thengnabadagi thorang ase paikhalakpane hairi Indian Operation X ki chief complier officer da thaba zerol amada ministry na high group AI sizinaduna account sing hangduna nupigi natai sadaba video sing thagatpa thengnare Information Technology Act 2000 IT Act 2001 gi makhada asigumba photo video sing ase thagatpa yadabagi athingba lei hairi State asida sumi kok thebagi thabak paikhatnaba thorang tawre haide 2026 ki January amadagi 2027 ki March 13 phawba state ki administrative boundary gi saruk sing frozen tawkhre state asida sumi kok thebagi thabak paikhatnabagi tabak thorang tawbaga loinana Manipur government na 2026 ki January amadagi 2027 ki March 13 phawba state asigi administrative boundary gi saruk sing frozen tawkhre Manipur lenga ki additional secretary home ahantem Subhasna Kuyak Piduna Hawkiba December 13 da thokiba notification amagi matungina district khudimak Teslas namadi village singi ngamkhai singi saruk sing frozen tawbaga loinana census ki thabak sing paikhatkani haire clause 4 of rule 8 of the census rule 1990 da pidi sakti gi manungchana government of Manipur na administrative ki boundary frozen tawbagi thaba asi paikhatpani haire ISD wire tatuna tarakpada mioi ama laikhidrei Phagaksawi Khai Police Station ki manungchana leiba Kumbi Assembly Constituency ki Saiton Litan Pukpida Sorakna ngasai upung tararom tarakpa dwaida ingkhol gi manama sing yansang napi sing
ising chairudaga halakpagi lambida manak nakpada leiba khudong thiningai oiba maongda IST wire tatuna tarakpadagi khudakta mioi ama electric na singduna leikidra hari leikidraba mioi adodi saiton litan pokpidagi takhelambau kiran maitai sahini phukawi phaugaksau ekai police station ki kangbu ama laktuna yengsinbagi thabak chathakre hari nationwide general strike pangthokani hari Mamang sahi December kungani thoida pangthokiba Central Trade Union Organization gi akhanaba mifamda BJP na lusingba NDA lengak na mapung phana sem saba loidabata natana chanagadaba rules and regulation amasung karamna organize samadi unorganized sector makhagi sinmisingda social security ki khudong chaba sing phangangadaba chana kanglon sing mapung pharaba draft rule phawba puthokdana anauba labor code force ana hanaba laukthokibagi matangda kupna khanaraba matungda sinmising gi mamal naidraba hak sing kannaba February 12 da state sinba thungna nationwide general strike pangthoknaba warepna kiba matungina haidiba khongjang asi changsinaba sem saba loide haina all India Trade Union Congress an thadropa zerol amana hairi zerol sina makhata na haidiba na lomi organization chahum henbagi apunba platform ama oidiba Samyut Kisan Morcha nasu new CTU gi nationwide general strike sauganaba CTU da aiba zerol pirakpada natana masigi makhada lairiba district level unit singda mangjauna na sem sanaba paujel pikre loinana Manipur gi oina su general strike asi mai pahanaba Manipur State Committee All India Trade Union Organization amapung phana sagat kani haire masigi campaign sing tampa ki district singda changsinaba akhanaba struggle committee semba loikibaga loinana state asigi lairiba public sector unit singi employees singna su punna phaminadna joint action program sing mathang pangthokpa haure haire CM oirakpa yai haina panariba MLA singi apunba mifam ngasi Imphal da pangthokadori Union Home Minister Amit Shah na mayai tangba lauduna Manipur gi oiriba law and order amadi security gi matangda review meeting ama New Delhi da pangthokkiba matung Manipur da hojik lairiba president rule lenga asima khata na sangdoklaba yai haina press na phangba paw da haidi amaramda Manipur da anawba lenga ama semna bagi damak state asigi chief minister oirakpa yai haina panariba MLA sing haibudi hana gi chief minister Nongthambam Biren speaker Thoksom Tabarta MLA Govindas Konthojam MLA Thongam Biswajit MLA Yumnang Khemchana Singbasing Yawba apunba mifam amanga sinumidang Imphal gi mafam amada pangthoklagani hairi thajaba yaba mafamdagi phangba paw gi matungina mifam asi state asida anawba lenga ama athuba matamda semnabagi pandamda BJP gi MLA sing asi sungsinaraga mot amata oina yanaraba mioi ama khallaga CM oina hapi naba center da taksilaba yai hairi saira asida ngarang numidang New Delhi da pangthokiba review meeting adu da Governor Ajoy Kumar Bala Chief Secretary Dr. Punit Kumar Goyal Security Advisor Kuldip Singh amadi DGP Rajiv Singh su yauke mifam asida kari wafam khanakibagi haiba sabsaba akangnaba paw phangdragasu Manipur da makhata na president rule tha taruk amagasu sangdoklaba yai haina tongan ba national media sing gi report na haire Chhattisgarh da Maoist taramari hatkre haire Chhattisgarh gi Basta region da chathaba anti emergency operation da security force singna Maoist ani nomai kap tuna hatkre Bijapur kha thangba umangi sarokta hojik su nakal ani makhata na khuthoknare security force na thi hombagi thabak chathabada nakal ani nomai kap nabagi thodo adu thokibane thodok thokpham da security force na Maoist lalhoba ani gi asiba haksang phangle atopa thodok amada Sukma district ki Kastaram da leiba umang amada BRG person singa khuthona bada Maoist lalhoba tarane thoisire Sukma gi superintendent of police Kiran Sawanna phongdokibagi matungina thodok thokpham dagi aphaba makhal gi khulai Amarum Pangbangam lay, Security Force in a Togdok Topangi Aquib the Makata na Ti Humbagi Tabak Sataduna, at a lem Horiba Mawising at the Supana Buhonari Hari. United States na Venezuela military installations in the Akanamong the Landa Cray, President Nicolas Maduro Amasung Mahakilo na Biparaga Putora Cray Hari. Malem gi miyambo angak papokan do maong the United States na Venezuela gi maru oiba military installations sing da nong thakta gi akan maong the attack sa thakre loina na President Nicolas Maduro amasung mahakilo na Bisilia Flores para ka putorak le haina US President Donald Trump na phongdokre social media platform Truth Social da thadorok pa warol amada President Trump na haike United States na Venezuela amadi leba adu gi President Nicolas Maduro gi mathakta pak sa na attack sa thaduna lusingba adu mafam thokle haukiba hinglungyai matung pung anirom tabada capital city Karaksta bom pukhaibagi
ahauba makhol kaya taba phangkhe mafam adugi manak nakna leibak La Carlota Military Airfield gi amamba maikho mapai karakpa miyamna uba phangkhe Maduroge lengakna National Emergency laukthoktuna leba adugi mipung kudimak US ki mayokta punna leminanaba mangjawnana khanganba laikhrabane Venezuela gi Vice President Delcy Rodriguez na State Television da wangangladuna haiki United States na capital city Caracas da attack satharakraba matung President Nicolas Maduro amasung First Lady Celia Flores kadaida laikhrabage habat chapchana khangba ngamdre US na kariguma makhoibu phakba thoglabadi hauze hauze makhoi anima hengre haina miyamda mayek sengna khangangadabane report amagi matungina Caracas ki tongan mafamda ahauba pokhaibagi makhol kya takhraba matung miyoi kya lambida sengthongna rakhe zawrakna minute kunthrarom tongan mafamda thokiba pokhaibagi thodoksinga aduda miyoi kya sikhrabagi haba hauju phawbagi oina chapchana khangba ngamdre Trump administration na Maduro gi matakta narco terrorism ga mari leinaba maral sikhraba matung ikhang khangudana haukiba hinglongyai matungda Caracas ki maru oiba mafam kaya da nongthakta ki attack satharakibane Venezuela da nongthakta ki attack sathakiba adugi matang US Congress tagi ayaba laukibara haiba chapchana khangdre hairi